타타타금돈 나자 모이랑 비 뿌비기 따라 뿌비 안강 따들 나우 따들 에마이 빔 에마이 나우 따들 나우 온더 도린 헤 에마이 빔 ngang mà nào cũng sẽ muộn liền vậy nè. Hello everyone, ma'am. Kamay tawrige, ma'am. Puna mong nungay. Ramgani khali adom ma'am. Handang mo sa ko ay adom sakatang karalit ore ma'am. Waro bibiya de aduga ko ma'am. Iste ko smile tawram mane. Papa se makuchikar sa iya na ko. Mas makuchik sa iya na ina massage tawbiram mane. Ay naunu do video lo hon mane. Naunu video lo haya ko. Aro se ne papa se ko karona khabi kana suai na kana. 사티는 까나바니 아빠기 마사사간제 나야이나 이자네 피 아하니 말레스 tawbiri asi hek jang modal lupa sanga pidoin jan pido faja noy isa di therapy budam bajani singwei phaini na mi masa phaba chagyam chaba mi na tadi yaroi therapy tawba ai chan bigi makuchina noibe siga mi ason boidi wan than ta dori mi ai ubra video duga tak holo ara gai masa ason mi tadi yaroi e thuna bek launi masa akan mi da noi ga dabani ai jana malise ajana hai bajani or ba se kuchao hin to thara ise a ata noi mo ata ga khawloi da bole te ata ga noi di barbat tak pi jani apa gi masa sagan je kan noi se lupa changa phang na ba yai na lupa changa pi doi ni ai na changa ta pe prek lawa mate ai jaw bra ba khanga ba chan pi se masa mau jaw bani na mi atau da noi da di ja de ba Sapa ba? Ama ka telang tharaw. Matuyo sida. Mama ayo. Sa hidak na sunupi na pagi tayo thamjalo. Isu na pamjagra ba hidang isi. Isu ni pina pamjagra ba hidak. Ya, off ba? Kai tau doi no. Paraman. 방문이 무슨 안 돼? Sei karon khabis mangau doira mama. Alu hap toira. Jenang ba? Jenang alu hap aroidra. Alu jo macha do. Nang uti se ka dawra da masa se khrang thongira. Nang dan da. Oh phar. Sarai uti. Moi te ngai chana ba ya de makhong makhut chikpa nga ta aina khara pha bai da thoe. Ngasina sogri kongini da padana tawdana. Adu di amana iromba. Nang support pa ya ba mai. Kari ro manama. Uni galu ba. Mayam handak war kidom nong tar dom leibi ni nga du lota khu chau se yone mama na ngarang lore bazar dagi nong ta ba se le ngadra khang ne mama lota se nong ni humni thamaga phaiya bani nong ta ba lota chara li ngai ngarang te heklak bo ri ne nong ni humni thama cha ba ya ni yeng mayam nong ta na sop sumai dom lai handak se pura Mangali bini khali achapot da bahaya thang achapot chagi sini mana khala skut ma cha mom para chai tu ai no ngo bo cha dine chu ya khali ne tis mai na to kan ji je mai na dilo to kan ji je mai to ra du bai ni sagala wa si maga mai to ka sabi ba गजब बेइज्जती है रुको जरा hapchanjare kolga yam thongdeba khatan khataneba aduga sumai tawdoineba sauri manase khatang paibire haraga akhoi ngasagi ngari ga methiba tilhau do ali morok tawraga aduga sawal hawai sika apna passenger haraga sumai jagadamneba digawna nasakka Thiyani ngare. aluga
ꯀꯩꯅꯣꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯉꯧꯕꯁꯦ ꯁꯨꯃꯥꯏꯅ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯔꯦ ꯑꯗꯣ ꯆꯥꯕꯁꯤꯒꯀꯣ ꯃꯉꯥꯜꯂꯩꯕꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯈꯝ ꯆꯥꯅꯕꯁꯦ ꯃꯥꯁꯨ ꯀꯣ ꯑꯩꯈꯣꯏꯅ ꯏꯟꯕ ꯌꯥꯗ꯭ರೆ ꯃꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯥꯏꯗꯤ ꯃꯈꯨꯠꯅꯇ ꯆꯥꯖꯒꯦꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯃꯌꯥꯗ ꯍꯦꯛꯇ ꯑꯣꯠꯊꯣꯏꯕ ꯈꯪꯉꯕ ꯑꯗꯩꯗꯤ ꯃꯁꯥꯅ ꯆꯥꯖꯔꯒꯅ ꯃꯥ ꯆꯥꯖꯒꯦ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯃꯥꯒꯤ ꯄꯨꯈꯝ ꯃꯥꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯂꯣꯏ ꯇꯣꯡꯉꯥꯜꯂꯣ ꯃꯁꯥ ꯃꯊꯟꯇ ꯆꯥꯖꯒꯦ ꯁꯤꯗꯤ ꯌꯥꯝ ꯇꯧꯈꯠꯂꯛꯑꯦꯕ ꯍꯟꯗꯛꯁꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯅꯁꯨ ꯇꯧꯁꯟꯅ ꯏꯟꯁꯤꯟꯕꯕꯨꯅꯦꯀꯣ ꯃꯥ ꯌꯥꯔꯦ ꯍꯦꯛꯇ ꯑꯣꯊꯣꯔꯦ ꯃꯁꯥ ꯃꯈꯨꯠꯅ ꯆꯥꯖꯔꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯍꯟꯗꯛꯁꯦꯀꯣ ꯑꯗꯨꯅ ꯃꯥꯛꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯆꯥ ꯉꯥꯛꯇ ꯇꯧꯏꯁꯣ ꯃꯍꯥꯅꯤꯕꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯙꯨꯞ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯨ ꯀꯟꯅ ꯂꯥꯏꯖꯣꯏ ꯇꯧꯋꯦ ꯃꯥ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯌꯥꯝꯅ ꯍꯩꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯁꯜꯂꯛꯑꯦ ꯃꯑꯣꯡ ꯇꯧꯈꯠꯂꯛꯑꯦ ꯂꯝꯁꯨ ꯌꯥꯝꯅ ꯂꯝꯍꯦꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅꯀꯣ ꯁꯤꯡꯁꯦ ꯉꯧꯔꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯕ ꯍꯥꯏꯕꯨ ꯂꯣꯏꯈ꯭ꯔꯦ ꯅꯥꯇꯣꯟꯒꯁꯦ ꯍꯧꯖꯤꯛꯐꯥꯎ ꯃꯍꯤ ꯇꯥ ꯂꯩꯔꯦ ꯁꯦ ꯉꯧꯔꯛꯏꯅꯦꯕ ꯃꯌꯥꯝ ꯈꯨꯠꯆꯥꯝ ꯑꯃꯅꯦ ꯁꯤꯁꯤꯡꯁꯦ ꯇꯛꯈ꯭ꯔꯒꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯍꯧꯔꯣꯏ ꯑꯗꯨꯒ ꯁꯤꯡ ꯃꯅꯥꯎ ꯁꯤꯡꯁꯤ ꯈꯔ ꯁꯤꯃꯁꯨ ꯍꯥꯞꯀꯦꯅ ꯇꯧꯔꯤꯅꯦ ꯆꯥꯝꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯇꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛꯁꯤ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯔꯒꯅ ꯉꯥ ꯃꯆꯥ ꯃꯃꯥꯅ ꯃꯜꯂ ꯆꯥꯝꯊꯣꯛꯑ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯃꯥ ꯂꯥꯛꯑ ꯊꯣꯡꯖꯅꯤ ꯑꯩꯅ ꯅꯥꯀꯟꯗ ꯆꯦꯡꯁꯤꯡꯁꯦ ꯑꯍꯥꯕꯤ ꯀꯩꯀꯥ ꯇꯛꯂꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯊꯥꯅꯕꯒꯤ ꯑꯩꯗꯤ ꯍꯛꯊꯤꯡ ꯈꯟꯕꯗ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯍꯥꯕꯤꯁꯦ ꯍꯥꯟꯅ ꯁꯨꯈꯤꯒꯦ ꯀꯨꯞꯁꯨ ꯍꯥꯟꯅ ꯁꯨꯔꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯉꯥꯔꯤ ꯃꯌꯥꯝꯁꯤꯒꯤ ꯃꯀꯣꯛ ꯐꯠꯇꯕ ꯃꯌꯥꯝ ꯂꯧꯊꯣꯔꯛꯄꯗ ꯎꯖꯣꯟꯗꯤ ꯁꯤꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩ ꯑꯍꯥꯕꯤ ꯁꯨꯕꯗꯁꯨ ꯈꯔ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒ ꯂꯩꯍꯧꯔꯦ ꯈꯔ ꯑꯃꯁꯨ ꯀꯟꯅ ꯉꯧꯔꯤ ꯑꯩꯈꯣই ꯃꯃꯥꯅꯀꯣ ꯑꯗꯣ ꯑꯁꯤꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯉꯧꯗꯣꯏꯅꯦ ꯑꯗꯨꯒ ꯃꯇꯣꯡꯁꯤꯡꯁꯦ ꯂꯣꯏ ꯂꯧꯗꯣꯏꯅꯦ ꯃꯔꯨꯁꯤꯡꯁꯦ ꯂꯣꯏ ꯍꯨꯖꯤꯛꯀꯤꯗꯣꯏꯅꯦ ꯍꯣꯔꯦꯟ ꯃꯟꯕꯗ ꯌꯥꯎꯔꯣꯏꯗꯣꯏꯅꯦꯕ ꯉꯥꯔꯤꯁꯤꯡꯁꯦ ꯃꯟꯈ꯭ꯔ ꯁꯨꯇꯪꯇ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯍꯥꯎꯅꯕꯒꯤꯗꯃꯛꯇ ꯈꯔꯗꯤ ꯃꯌꯥꯝ ꯋꯥ ꯇꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯍꯧꯗꯣꯡ ꯀꯩꯀꯥꯅ ꯃꯅꯝꯗ ꯉꯥꯎꯔꯅꯤ ꯁꯤ ꯄꯦꯛꯁꯜꯂꯒ ꯀꯥꯆꯤꯟ ꯑꯃ ꯊꯝꯃꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯨꯟꯖꯦꯔꯤ ꯅꯠꯇ꯭ꯔꯗꯤ ꯃꯄꯥꯟꯗꯒ ꯊꯝꯕꯒ ꯌꯥꯄꯣꯠꯇꯦ ꯁꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯍꯧꯗꯣꯡꯅ ꯂꯣꯏ ꯁꯒꯥꯏꯗꯅ ꯂꯣꯏ ꯆꯈꯥꯏꯔꯝꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯍꯧꯗꯣꯡꯁꯦ ꯈꯔ ꯃꯔꯥꯡ ꯀꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯁꯤ ꯃꯣꯔꯣꯛꯁꯤꯃꯁꯨ ꯃꯟꯈꯤꯒꯦ ꯐꯠꯇꯕꯕꯨꯗꯤ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯩ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯁꯨ ꯂꯩ ꯍꯥꯞꯇꯣꯏꯅꯦ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯄꯦꯀꯦꯠꯇ ꯂꯨꯄꯥ ꯆꯥꯝ ꯄꯤꯅ ꯂꯧꯔꯛꯏꯅꯦ ꯄꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ ꯆꯥꯝ ꯄꯤꯅꯦ ꯎ ꯃꯣꯔꯣꯛꯁꯤꯡꯁꯦ ꯁꯥꯗꯣꯏꯔா ꯁꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯣꯔꯣꯛꯁꯦ ꯁꯥꯍꯜꯂꯨꯇ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯘꯥꯠ ꯆꯠꯂꯒ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯇꯣꯉꯥ ꯄꯦꯀꯦꯠ ꯑꯍꯨꯝ ꯂꯧꯔꯛꯄꯗꯀꯣ ꯇꯣꯉꯥ ꯄꯦꯀꯦꯠꯁꯦ 4 ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ 3 ꯂꯧꯔꯛꯄꯗ ꯑꯩꯈꯣই ꯍꯥꯟꯅꯒꯤ ꯑꯂꯩꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯑꯍꯥꯕꯤ ꯇꯧꯕꯗꯅꯦ ꯇꯣꯉꯥꯁꯦ ꯌꯥꯝ ꯆꯪꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤꯁꯤꯡꯁꯦ ꯐꯖꯅ ꯃꯟꯈꯤꯗꯣꯏꯅꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦꯀꯣ ꯉꯥꯔꯤꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯎꯔꯒे गंज की ईदगाह कब्रिस्तान में मिला है स्थानीय लोगों के मुताबिक 1-2 दिन नहीं मयाम खंगब्रा सिगे उचेकसे लोगों के साथ मिलकर रावण सीता फारगा रावणदोना सीता फाखेना तानाबा उचेकतो मा वारी लोय खंगबनिको सि उचेकतो कै हायो मिन कावखरे दु उचेकतो कानपुरदा फंगनेना फाबगी वानी पावदा हारक्पा ꯑꯍꯥꯟꯕ ꯇꯣꯉꯥ ꯈꯛꯇꯪ ꯉꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯊꯥꯎ ꯈꯔ ꯌꯥꯝ ꯍꯥꯞꯄꯒ ꯉꯥꯔꯤꯁꯤꯃꯨꯛ ꯇꯥꯎꯔꯒꯦ ꯆꯥꯛ ꯆꯥꯔꯨꯔꯦ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯇꯧꯋꯤꯅꯦ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯀꯃꯥꯏ ꯇꯧꯔꯒ ꯃꯑꯣꯡꯒ ꯇꯧꯔꯒ ꯍꯥꯎꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯃꯥꯡꯁꯨ ꯊꯥꯈꯤꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯎꯗꯣ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯃꯇꯝꯗ ꯊꯥꯎꯗꯣ ꯁꯥꯍꯜꯂꯒ ꯊꯥꯎꯗ ꯉꯧꯗꯦꯕ ꯉꯥꯔꯤ ꯇꯣꯉꯥꯗꯣ ꯀꯣꯟꯅ ꯇꯣꯠꯄ ꯃꯇꯝꯗ ꯊꯥꯎ ꯍꯥꯞꯄꯅꯦꯕ ꯍꯧꯖꯤꯛꯅ ꯉꯥꯔꯤ ꯇꯣꯉꯥꯁꯦ ꯊꯥꯎꯗ ꯑꯣꯏꯅ ꯉꯧꯔꯒꯦꯅ ꯇꯧꯕꯅꯦ ꯈꯥꯡ ꯁꯥꯔꯦ ꯉꯧꯈꯤꯒꯦ ꯃꯣꯔꯣꯛꯁꯨ ꯀꯩꯁꯨ ꯂꯣꯏ ꯊꯥꯎꯗ ꯑꯣꯏꯅ ꯉꯧꯔꯒꯦ ꯑꯗꯨꯗꯤ ꯃꯨꯟꯕꯁꯨ ꯊꯨꯅꯤꯅꯀꯣ ꯌꯥꯝꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯈꯤꯕꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯀꯪꯅ ꯉꯧꯔꯒ ꯊꯥꯎꯅ ꯑꯣꯏꯅ ꯇꯣꯠꯄꯅꯦꯕ ꯍꯟꯗꯛꯇꯤ ꯊꯥꯎ ꯁꯥꯍꯜꯂꯒ ꯑꯣꯏꯅ ꯉꯧꯔꯒꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅꯗꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯎ ꯍꯥꯏꯅꯀꯣ
ꯃꯥꯅ ꯍꯥꯏꯕ ꯃꯑꯣꯡꯗꯨꯒ ꯑꯣꯏꯅ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯣꯏꯁꯨꯀꯣ ꯁꯥꯟꯅ ꯆꯠꯄ ꯈꯣꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯄꯨꯏꯌꯦꯕ ꯁꯨꯝ ꯍꯥꯎꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯁꯦ ꯍꯌꯦꯡ ꯊꯥꯕꯤꯈꯤꯒꯦ ꯇꯧꯔꯤꯅꯦ ꯂꯥꯏꯆꯅꯥ ꯐꯪꯕ ꯑꯣꯏꯁꯅꯣ ꯃꯥꯗꯤ ꯑꯂꯥꯞꯄꯗ ꯂꯩꯈ꯭ꯔꯕꯅꯤꯅꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯃꯐꯝꯗ ꯌꯧꯕꯗꯣ ꯈꯤꯇꯪ ꯉꯟꯅ ꯊꯥꯔꯗꯤ ꯃꯥꯁꯨ ꯆꯥꯕꯗꯣ ꯀꯩꯅꯣ ꯇꯧꯖꯩꯗꯅꯀꯣ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯇ꯭ꯔꯁꯨ ꯈꯔ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯉꯥꯔꯤ ꯇꯣꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯃꯍꯥꯎ ꯊꯣꯛꯇꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯦ 11 ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯇꯨꯝꯕꯗ 12 ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯃꯉꯥꯜꯂꯩꯕꯤꯗꯤ ꯃꯗꯣꯟ ꯆꯥꯒ ꯂꯩꯔꯤ ꯀꯟꯅ ꯑꯗꯣ ꯁꯤ ꯉꯥꯔꯤꯁꯤꯡꯁꯤꯁꯨ ꯑꯃꯃꯝꯇꯪ ꯃꯜꯂꯒ ꯀꯩꯅꯤ ꯍꯥꯏꯕꯗ ꯃꯇꯣꯡꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯔꯨ ꯃꯟꯗꯣꯏꯅꯦꯕ ꯇꯣꯉꯥꯟꯅ ꯈꯤꯇꯪ ꯉꯥꯏꯈ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯕꯨ ꯇꯣꯉꯥꯟꯁꯦ ꯁꯤꯅꯤ ꯑꯅꯤ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯉꯧꯗꯣꯏꯅꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩ ꯂꯩꯊꯔꯒ ꯃꯨꯟꯕꯒ ꯄꯨꯔꯥ ꯃꯥꯟꯅꯔꯕꯅꯤ ꯇꯣꯉꯥꯟꯁꯦ ꯍꯧꯖꯤꯛ ꯉꯥꯔꯤꯁꯦꯀꯣ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯃꯥ ꯑꯝꯇ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕ ꯈꯛꯇꯪ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯁꯦ ꯀꯣꯝꯕꯗꯗꯤ ꯃꯩꯁꯤ ꯇꯞꯍꯜꯂꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯁꯨ ꯄꯨꯔꯥ ꯃꯩ ꯇꯞꯍꯜꯂꯤꯅꯦꯕ ꯇꯞꯍꯟꯕꯕꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯛꯇꯣꯛ ꯂꯣꯏꯔ ꯇꯧꯔꯛꯄꯗꯅꯀꯣ ꯑꯍꯥꯕꯤꯗꯤ ꯃꯃꯥꯡꯗ ꯁꯨꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯉꯧꯔꯛꯄꯗ ꯑꯩꯗꯤ ꯍꯥꯛꯊꯤꯡ ꯈꯟꯕꯅ ꯂꯣꯏꯔꯦ ꯅꯥꯀꯟ ꯑꯃꯗꯁꯨ ꯈꯔ ꯂꯣꯏꯅ ꯇꯛꯇꯅ ꯊꯝꯃꯦꯕꯀோ ꯈꯔ ꯑꯃꯁꯨ ꯁꯨꯒꯗꯕ ꯋꯥꯠꯂꯤ ꯈꯔ ꯑꯃꯁꯨ ꯇꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯗꯤ ꯉꯥꯔꯤꯁꯦ ꯆꯥꯕ ꯃꯇꯝꯗꯅꯦ ꯉꯥꯔꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯁꯦꯀꯣ ꯇꯣꯉꯥꯁꯦ ꯆꯥꯕ ꯃꯇꯝꯗ ꯑꯣꯟꯂꯤ ꯄꯨꯊꯤꯗ ꯆꯥꯏꯌꯦꯕ ꯑꯄꯥꯛ ꯑꯄꯥꯛꯄꯗꯣ ꯀꯜꯂꯒ ꯐꯠꯇꯕ ꯕꯣꯁꯇꯥ ꯃꯥꯟꯕ ꯈꯣꯠꯄ ꯃꯁꯛ ꯊꯤꯕ ꯃꯌꯥꯡ ꯀꯪꯕꯁꯤꯡꯗꯣ ꯑꯗꯨ ꯍꯨꯟꯖꯦꯛꯈꯤꯑꯕ ꯑꯗꯨ ꯇꯨꯀꯠꯆꯩꯑꯕ ꯑꯗꯨꯗꯣ ꯎꯕꯗ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦꯅꯀꯣ ꯑꯗꯨꯝ ꯑꯗꯩꯗꯤ ꯀꯩꯅꯤ ꯍꯥꯏꯕ ꯁꯤꯅ ꯊꯨꯝꯖꯥꯛꯄꯤꯒ ꯃꯣꯔꯣꯛꯀ ꯑꯃꯨꯛ ꯇꯛꯑꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯍꯥꯏꯁꯤꯅꯤꯀꯣ ꯑꯍꯤꯡꯁꯦ ꯊꯦꯡꯖꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯂꯣꯏꯕ꯭ꯔꯥ ꯑꯗꯣ ꯃꯅꯝꯗꯤ ꯅꯨꯡꯁꯤꯕꯅ ꯉꯥꯔꯤ ꯇꯛꯄꯁꯤꯀꯣ ꯑꯗꯩꯗꯤ ꯄꯨꯟꯅ ꯑꯃꯨꯛ ꯇꯛꯈꯥꯏꯒꯩꯅ ꯇꯧꯋꯤꯅꯦ ꯄꯨꯟꯅ ꯑꯗꯨ ꯂꯣꯏꯔꯒ ꯌꯥꯟꯁꯟꯅꯗꯣꯏꯅꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯀꯣꯛꯁꯦ ꯈꯔ ꯑꯃ ꯊꯦꯛꯑꯦ ꯑꯃꯨꯛ ꯈꯔ ꯑꯃ ꯊꯦꯛꯇ꯭ꯔꯦ ꯃꯀꯣꯛꯁꯦ ꯍꯥꯞꯄꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯕ ꯍꯦꯜꯂꯤ ꯍꯥꯏꯅꯕꯅꯦꯕꯀꯣ ꯇꯛꯈꯤꯗ꯭ꯔꯣꯕꯅꯦꯕ ꯁꯦꯁꯤꯡꯁꯦꯀꯣ ꯂꯣꯏ ꯇꯥꯎꯔ ꯂꯣꯏꯔꯕꯅꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯇꯛꯊꯣꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯨꯕ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗ ꯃꯣꯔꯣꯛ ꯉꯥꯛꯇ ꯁꯨꯕ ꯃꯣꯔꯣꯛꯁꯦ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯑꯀꯪꯕ ꯑꯣꯏꯅ ꯁꯨꯕꯅꯦꯕꯀꯣ ꯅꯣꯏꯗꯤ ꯁꯤꯒꯩꯁꯤꯒꯅ ꯇꯣꯉꯥꯗꯣ ꯊꯥꯎꯗ ꯉꯧꯕ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯤꯛꯁ ꯇꯧꯔꯛꯇ꯭ꯔꯣꯕꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯁꯤꯁꯤꯅ ꯊꯥꯎꯗ ꯉꯧꯕ ꯃꯣꯔꯣꯛ ꯂꯣꯏ ꯁꯨ ꯂꯣꯏꯔꯦ ꯂꯣꯏ ꯍꯥꯟꯅꯔꯦ ꯑꯩꯈꯣꯏ ꯑꯍꯤꯡꯁꯤꯗ ꯁꯦ ꯁꯣꯔꯤꯌꯥꯗ ꯊꯝꯃꯣ ꯁꯦ ꯑꯩ ꯄꯨꯟꯁꯤꯜꯂꯒꯦ ꯇꯨꯝꯊꯔꯕ ꯑꯉꯥꯡꯅꯦ ꯑꯝꯇ ꯄꯨꯡꯃꯥꯡ ꯇꯞ ꯆꯥꯌꯨ ꯃꯐꯝ ꯑꯝꯗ ꯍꯥꯞꯀꯅꯨ ꯊꯨꯝꯗꯤ ꯊꯥꯛꯈ꯭ꯔꯕꯣ ꯊꯨꯝꯁꯦ ꯃꯁꯥꯒꯤ ꯆꯤꯡꯁꯜꯂꯛꯑꯣꯍꯦ ꯊꯨꯝꯁꯦ ꯃꯁꯥꯒꯤꯁꯨ ꯊꯨꯝꯖꯥꯛꯄꯤ ꯌꯥꯎꯔꯕꯅꯤꯅ ꯌꯥꯝꯅ ꯍꯥꯈꯤꯅꯦꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯃꯤꯛꯁ ꯇꯧꯔꯅꯤꯗꯅ ꯁꯨꯃꯥꯏꯅ ꯉꯥꯔꯤꯅꯕꯨ ꯖꯨꯈ꯭ꯔꯕ ꯈꯪꯗꯦ ꯈꯨꯠꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯔꯣꯛꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯎ ꯃꯣꯔꯣꯛꯅꯤ ꯎ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤꯀꯣ ꯏꯃꯥ ꯈꯨꯠꯁꯥ ꯑꯃ ꯆꯥꯔꯔꯣꯏ ꯈꯣꯠꯇꯧ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯩ ꯌꯥꯎꯗ꯭ꯔꯤ ꯃꯈꯩ ꯇꯨꯝꯈꯤꯔꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯩꯅ ꯈꯨꯠ ꯁꯥꯁꯦ ꯍꯥꯝꯕ ꯂꯣꯏꯔꯒ ꯉꯥꯏ ꯂꯩꯌꯨ ꯅꯪ ꯑꯩ ꯉꯥꯏ ꯂꯩꯌꯨꯀꯣ ꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯇꯣꯉꯥ ꯑꯁꯨꯕꯁꯦ ꯃꯣꯔꯣꯛ ꯁꯥꯒꯗ꯭ꯔꯥ ꯐꯖꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯇꯦꯞꯇ ꯐꯥꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗꯨꯒ ꯁꯤꯒ ꯑꯍꯥꯕꯤ ꯂꯩꯔꯦ
ꯁꯤꯒꯅ ꯑꯆꯥꯔ ꯁꯣꯏꯕꯨꯡ ꯑꯆꯥꯔ ꯂꯩꯔꯦ ꯑꯣ ꯁꯥꯕ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗ ꯁꯦꯂꯣ ꯇꯦꯞ ꯃꯌꯥꯝ ꯂꯩꯔ ꯂꯥꯛꯑꯦ ꯑꯗꯨ ꯑꯃꯨꯕꯋꯣ ꯁꯤꯋꯣ ꯐꯥꯅꯕꯅꯤ ꯍꯥꯏꯅ ꯃꯁꯨ ꯁꯅꯥꯅꯁꯨ ꯑꯥ ꯃꯄꯥꯒꯤꯗꯃꯛꯇ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯣꯅꯤꯟꯅꯁꯨ ꯀꯟꯅ ꯇꯧꯖꯔꯤꯗ ꯄꯄꯥꯒꯤ ꯅꯠꯇ꯭ꯔ ꯅꯣꯅꯤꯟ ꯀꯣ ꯄꯦꯛꯀꯤꯡ ꯇꯧꯕ ꯌꯥꯎꯔꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯁꯤꯒꯤ ꯀꯥꯔꯇꯨꯟ ꯃꯆꯥꯁꯤꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯐꯖꯅ ꯁꯤꯒ ꯑꯦꯗ꯭ꯔꯦꯁ ꯂꯩꯔꯦ ꯁꯤꯒ ꯑꯦꯗ꯭ꯔꯦꯁ ꯂꯩꯔꯦ ꯌꯦꯡꯍꯜꯂꯛꯑꯔꯣꯏꯒꯦ ꯁꯤꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯄꯦꯛꯀꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯊꯣꯛꯇ꯭ꯔꯣꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯌꯧꯔꯦ ꯀꯥꯈꯠꯂꯒ ꯑꯩ ꯊꯥꯔꯨꯔꯒꯦꯀꯣ ꯑꯩ ꯒꯥꯔꯤꯁꯨ ꯅꯥꯟꯊꯔꯝꯃꯤꯅꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯁꯦ ꯁꯣꯔꯣꯛ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯥꯏ ꯄꯥꯁꯕꯨꯛ ꯀꯥꯎꯊꯣꯛꯑꯝꯕ ꯁꯤꯁꯨ ꯄꯨꯔ ꯂꯥꯛꯑꯦ ꯅꯨꯡꯁꯥ ꯈꯨꯁꯥ ꯍꯥꯏ ꯂꯩꯇ꯭ꯔꯦꯕ ꯃꯌꯥꯝ ꯌꯨꯝꯗ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯤ ꯌꯥꯝ ꯆꯥꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣꯅꯦ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯁꯤꯒꯀꯣ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯈꯥꯏꯕ ꯑꯩꯈꯣꯏ ꯗꯣꯟꯆꯥꯁꯤꯡ ꯏꯅꯦꯁꯤꯡ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤꯀꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯥꯛꯏꯑꯕꯀꯣ ꯑꯩꯈꯣꯏ ꯃꯥꯈꯩ ꯆꯠꯅꯤꯡꯕꯅꯦꯕ ꯃꯥꯁꯦ ꯃꯈꯣꯡ ꯍꯦꯟꯅ ꯅꯥꯕꯅ ꯆꯠꯄꯁꯦ ꯉꯝꯗꯦ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯈꯥꯏꯕꯤꯌꯦꯕꯀꯣ ꯈꯥꯏꯔꯒ ꯈꯨꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯕꯦꯅꯪꯒꯥꯅꯤ ꯈꯨꯟꯗꯒꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯁꯨ ꯀꯩꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯃꯥꯏ ꯑꯉꯝꯕ ꯂꯨꯄꯥ 500 ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤꯀோ ꯃꯇꯦꯡ ꯑꯩꯈꯣই ꯑꯃꯒ ꯑꯃꯒ ꯈꯥꯏꯅꯔꯒ ꯗꯣꯅꯦꯁꯟꯁꯤꯅ ꯍꯌꯦꯡ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯂꯒ ꯃꯇꯦꯡ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯃꯣꯏꯁꯨ ꯀꯨꯀꯤꯁꯦ ꯌꯥꯝꯅ ꯀꯤꯖꯕꯁꯤꯅ ꯆꯪꯕ ꯉꯝꯗꯕꯅꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯣ ꯍꯥꯏꯅꯔꯝꯃꯤꯕ ꯋꯥꯔꯤꯁꯤꯒ ꯑꯩꯒꯣ ꯀꯩ ꯍꯥꯏꯅꯣꯅꯦ ꯀꯩ ꯍꯥꯏꯅꯣ ꯃꯃꯥꯗ ꯀꯩ ꯍꯥꯏꯅꯣ ꯎꯔꯕ ꯌꯦꯡꯉꯨ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯔꯕꯅꯤꯅ ꯀꯦꯒꯦ ꯈꯣꯠꯀꯦ ꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯎꯅꯔꯁꯦ